Imphal East District ke Lamlai Kendra ke Manung Chana Laiba Thamnapokpi da ngarang numidang kuki militan singna Thamnapokpi uyok chingdege nongmei round kaya kapsinduna landarakhre mafam aduda duty tawduna leiriba state security force singna su handuna nakal anida khut thoknakre pawasina hai thawdok ase ngarang numidang pung 9:30 tarakpa aduwaida kuki militan sing aduna Thamnapokpi uyok chingdege nongmei round kaya kapsinduna landarakpa horakhibani mafam aduda duty tawduna leiriba state security force singna su khut handuna nakal ani gi marakta khut thoknakre nongmei kapagi thodok aduda asok apan yaukibaki paulete nongmei kapagi makol tabadagi mafam aduda leiba khunja sing thoraktuna state force amasung Manipur rifle nan leidiba mafam da changjafam loduna leinake mafam aduda leidiba state force sing ase masing yamdabana khunja sing soktana ba senaba amasung kuki militant sing thengnabada awaba kaya mayoknari baramasina mafam asida leidiba state force sing ase masing khara hengat hanbiu haina su khunja sing na phongdorakli